ꯑꯩꯈꯣꯏ ꯃꯇꯝꯗ ꯌꯥꯝ ꯍꯣꯡꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯩꯔꯣꯜꯂꯨꯞ ꯃꯉꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄ꯭ꯔꯤꯟꯠ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯕꯨ ꯀꯣꯛ ꯐꯣꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯩꯔꯣꯜꯂꯨꯞ ꯃꯉꯥꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯀꯥꯟꯗ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛ ꯅꯣꯡꯊꯣꯝꯕꯝ ꯊꯣꯏꯊꯣꯏꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯗꯦꯁꯥꯝ꯫ ꯉꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯍꯥꯏꯕ ꯂꯝꯁꯤꯗ ꯐꯨꯔꯨꯞꯀꯤ ꯃꯇꯤꯡ ꯅꯧꯍꯧꯅꯅ ꯁꯥꯒꯠꯅꯕ ꯁꯥꯟꯅꯕꯒꯤ ꯏꯍꯧ, ꯏꯪꯂꯤꯁꯀꯤ ꯋꯥꯍꯩꯗ ꯁ꯭ꯄꯣꯔꯠꯁ ꯃꯨꯚꯃꯦꯟꯠ ꯐꯣꯔ ꯅꯦꯁꯅꯦꯜ ꯔꯤꯖꯨꯚꯤꯅꯦꯁꯟ ꯍꯥꯏꯔꯤꯕ ꯏꯍꯧ ꯑꯃꯈꯛ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯑꯣꯏꯖꯔꯒꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯎꯖꯔꯝꯕ, ꯑꯩꯈꯣꯏꯅ ꯈꯟꯖꯔꯝꯕ, ꯑꯩꯈꯣꯏꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯇꯥꯏꯌꯣꯟꯅꯔꯀꯥꯟꯗ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯦꯟꯠ ꯃꯌꯥꯝꯗ ꯁꯥꯟꯅꯔꯤꯕ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯥꯟꯅꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤꯗꯃꯛꯇ ꯑꯐꯕ ꯃꯥꯏꯌꯣꯜ ꯑꯃꯗ ꯄꯨꯔꯛꯀꯗꯧꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜ ꯀꯌꯥꯗꯒꯤ ꯆꯪꯁꯤꯜꯂꯒ ꯏꯚꯟ ꯒꯣꯔꯃꯦꯟꯠꯅ ꯑꯣꯏꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯑꯣꯏꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯔꯤꯕ ꯃꯁꯥꯅ ꯑꯣꯏꯕ ꯌꯥꯏ, ꯀꯔꯞꯁꯟ ꯂꯣꯝꯗ ꯃꯥꯏ ꯍꯦꯟꯅ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯁꯥꯟꯅꯔꯤꯕ ꯃꯁꯥꯟꯅ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯈꯨꯟꯅꯥꯏꯒꯤ ꯈꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩ ꯁꯦꯜ ꯐꯪꯉ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯊꯕꯛ ꯑꯃ ꯐꯪꯉ ꯂꯣꯏꯔꯦꯅ ꯈꯜꯂꯛꯄ, ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯉꯥꯏꯔꯒ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯄꯤꯊꯔꯛꯂꯤꯕ ꯀꯥꯏꯊꯔꯛꯂꯤꯕ ꯁꯦꯟꯐꯝ ꯑꯣꯏꯕ ꯌꯥꯏ, ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯣꯏꯕ ꯌꯥꯏ, ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯒꯤ ꯂꯩꯔꯤꯕ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯔꯀꯥꯟꯗ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯀꯥꯟꯗ ꯂꯣꯏꯅ ꯃꯠꯄ, ꯑꯗꯨꯒ ꯀꯔꯞꯁꯟꯗ ꯍꯦꯟꯅ ꯆꯨꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯐ ꯗ ꯁ꯭ꯄꯣꯔꯠꯁꯅꯤ ꯍꯥꯏꯅꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯑꯣꯏꯅ ꯈꯛꯇꯪ ꯂꯩꯍꯧꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯁꯤꯜꯂꯛꯄ꯫ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯕ ꯈꯛ नतना अतई अतोप अखोई कम्युनिटी अखोई अमा सागलनबा कम्युनिटी बिल्डिंग प्रोसेस अखोई मतेंग पांगी हाइबसी अखोई हाना खनरमगसु होजिति मसिदगी नै नाथाइरगा चटपदौना अखोई उरकबा हाइतारे अन मसि मयामसिंगसि असोइबा रानबा मयामसिंगसि गी सेंदोनबगी तंजा अमा अखोई खर थेंगलबरा हाइबा खंजांदा अखोई ngasiदगी हरकांदा अखोई महिरुई सानरोइसिंगीदमक्ता ओइबा अखोई मियेंग अमा चंगकांदा अखोई इरमदम इरेबा मणिपुरसिदा लेरिबा सानरोइसिंगसिगी ओइबा यामना मतिंग लेबा सानरोइ पुथोकनबा होनबा अदुम मखलगी खोंथांग अमा इहौ अमा अखोई संजिलनी हाइबसिमा आई थमजनिंगी मरमदि कैना कांदा होजिसि अखोई येंगबा यारिसि कैना कांदा इंडियाना नहेपिरबा नहेलगा सुम लेरबा अखोई फाउजगदबा मागी मणिपुरगी माई पुरकदबा वर्ल्ड थाकता सानरोइ मयाम अमा पुथोकपा ngangदबा अखोई सानरोइ मयामसिंसे अखोई इंडिया लेंगासिना नमथबिरकांदा ngасidi mamingdegi oina thammakanda akhoi national sports university gaina akhoi manipura hangbugi ming di leirakanda hojik phawda loisindana leirakanda masidai da pukhorkodoba afaw player mayam sing sikarai da tongan ba state sing doina miyeng thammakanda tawgra leirigi serak sidai sidasu akhoi iramdam akhoi gi iraiba asida leiriba politician oibe ai makhoi sing nasu tongan ba association mayam sida yausalakan makhoi gi political mileage lawna onar pa mingjat tana onar pa anu sigi marsida sumo akhoi gi player sing sina सानबगी मिंगसिदा आई पिसा फंगलोरे और नत्रगना आई मसी गोल अमा लोरदि आई थबक फंगलोरे न खल्लगा सानरपगी ट्रेन अमा को हुजिक लाई अदु मसिदा अखोइना मंगजरिबा मंगदि कैना कांदा अफबा सानरोइ मयाम पुथोकांदा सानरोइ सिंगसिना अखोगी वर्ल्ड क्लास दा सानराकांदा अखोगी मणिपुर हाइबा अखोगी फुरुप मैतै हाइबा फुरुप लेरिबा इंडिजिनस पीपल सिंगसे मसी वर्ल्ड की थाकता अखोगी मसक तांगबगी तजामा लौनुबगी अपाम बमा अखोइ फाउजे तना मरमदुना अखोई मसिगी सानबबु नुसिबिबा सानबबु पामजबा लेबिबा ख्वाइ खुदिमुना अखोइ कोऑपरेशन अमा पिबिरकांदा महिरलु मंगा संचलकदोरिबा इहौसिदसु अखोइ सुबि सोइदना मतें पांगबिउ कोऑपरेशन पिबिउ अदुगा पुन्ना सेंबमिनबगी असोइबम अरानबा मयामसिसे सेंदोमिनबगी तंजा अमा लौमिनसि हाइबा वफमसिमा आई थमजनिंगे अदुगा अमुक अरोइबना निसिंगजबदा ngasi अखोइना ngasiदगी हरकांदा चंगसनगदोरिबा इहौसि अखोइ फुरुकी मतिंग नौना सागनबा सानबगी इहौ अखोई इंग्लिश की वाइड हारकांदा स्पोर्ट्स मूवमेंट फॉर नेशनल रिजुविनेशन हाइबा इहौसे अखोइ चंगसिलगनी हाइबसिमा महिरलुप मंगा के माइकैदगी म्यामनो थमजरी।